Ngasigi update asidi Kuki MLA khidabagi pau hana lokatjage Jiribam district ki Boro Bekra subdivision gi Jakurador da CRPF amasung Kuki militant ki marakta thokiba nomai kapnabagi thodokta sokhiba Kuki militant ama ngarang Aizol gi hospital amada sikre hairi mioi adu aujik phawbagi oina masak maming chapchana khangba ngamdri Makoi gi Kuki maronda iduna thagalakpa wafam kharasu translate tawraduna Wakaidal 360 gi update amada asumna piri Jiri da village volunteer kangbuga maitai ga kapnabada sokpadagi laikan narakhiba ngarang Aizol gi hospital da sikre Jiri site asi khudong thire khanglabani na khara hena chatpa yabasing chatlasi kan honasi haina makoi gi maronda makoi masien thanarambo oibajani makoi gi machin thiba oidaba ngangbagi sang asi Central Force CRPF ka kapnabasu maitai ga kapnabani hekta haibajani Migi relief camp ta leijaba icham chamba khulai su paijadaba kari su khangjadraba praja singbu makoina chingthoktuna hatke yadraga onsilagadum saubiri makoina hatkraba icham chamjaba angang sing amasung nupi sing adugi maralgi dandi lengakna piba thenglabasu laina soidana matang piba horaklagani Kuki singna phana phataba thabak tawrabasu makoigi MLA taranati hekta kangkhatkhi Makoigi MLA sing asidi BJP ge MLA oijarabasu Amit Shah amasung Narendra Modi mathaktasu hekta yaningdaba phongdoktuna kanna ngangbasu ngami makoigi changsin minariba khongjang asigi damakta stand yamna chap yungna lepi haibatai adubu aikoigi maitai dada onsenduna phaba ngamba aduga maitai tarukpu hatkiba Kuki singdi phaba ngamde haina warunaba praja sing yaunarabani Maitai MLA kuntra taret na lawriba Thoudang Kuki MLA tara na lawriba Thoudang na hena chawi haina nando luwang na phongdorokpa lay Paugzel News Service ta phongdoropagi matung ina Maitai khul ngakpa singna laibak kannaba lawriba Thoudang asina Kuki village volunteer singna lawriba Thoudang sidagi hena chawi Maitai gi CSO Students Organization amadi Maira Paibi ima singna laibak kannaba lawriba Thoudang asina Kuki gi lairiba organization singna lawriba Thoudang sidagi hena chawi adubu laibak ngakpagi lamda Kuki MLA tarana mafurup mazati kannaba lawriba Thoudang na maitai gi lehoriba MLA kuntra taret na lawriba Thoudang dagi yamna chawba heli haina All Manipur United Club Organization amuko gi president Phairoizam Nando Luang na phongdokre wafam ase ngasi Manipur Press Club ki Loktak Hall da pangthokhiba New Hope Life Foundation for Disabilities ki taranitoi suba foundation de gamari leinana Nando Luang na phongdorokhibani Tauram aduda amuko ki president Phairoizam Nando Luang New Hope Life Foundation for Disabilities Vice President Santa Khangembam Directorate of Environment and Climate Change ki Joint Director Nita Arambam amadi political activist Oinam Romena athoiba mitunglen oina saruk yakhi amuko ki president Nando Luang na makata na hai numit karigi mamangda khoisaunaraba miyamna MLA singi mayumda thomjinduna pham thadokna bahaukiba ihau adugi makha tarakpada MLA singi worker singna MLA pham thadokpa yaroi haina MLA kanba kangbu ama amuk thoklaktuna nakpak tarakpa asi laibak thibani MLA sing pham thadokpa yaroi haiba ihau asi yenglurubadi Kuki singna tha 18 lom chatharakliba lan asida mayoknariba khul ngakpa yauna miyamna thengnariba asida MLA singna kari Thoudang lawkrabage Manipur da thokliba irang asi lengakna popi thaba thingluba Reserve Forest ki mafamda anauba khul chongthorokpa thinglakpadagi amadi drug lalonbasing mathang phagalakpa asina maram oiduna Manipur da achauba irang ama thoklakpani haiduna state lengakna hana haijakhiba laikhrabani madugi matungda Manipur da hokhiba chahi gi me ahumdagi hauduna achauba irang asi lakhibani thokliba irang asida aikhoi pukning fathaba changi thokliba irang asigi mamai chumba haihaudrabadi lana chatkiduna irang asigi oroisin purakpa ngamhaudaba yai maram aduna aikoi punumakna Kuki singna chatharakliba landa asi maithiba pinaba honasi lan asi aikoina mai paknaba punna honaminasi haike Kokomi gi numit nini gi shutdown gi khongjang loisang thong hangduna thabak surumba official sing yumda hanhankre State government amadi center government anigi makhada leiba loisang sing Kokomi na numit nini shutdown lauthokkhibagi saruk ama oina ngasi thong hangduna leramba department singda Kokomi gi thomi singna tongan ba department ge official singi mioi singa unaduna sinthal lepnaba wafam amuk hanna khangankre hojik fawbada Kokomi gi thomi singna Babupara da leiba all secretariat transport department Directorate of Relief and Disaster Management Manipur yauna Sanjit Khangembam leiba Forest Department ta chattuna shutdown gi wahan thok lehannaba khangalamki panbe abadi handak
Jiribamda apikpa angang yauna mioi taruk tamthina hatkiba aduda chenaribasingi mathakta matik chaba cherak pinaba tha asigi haukiba tang 13 tagi kokomina lengaki mafamda taksinduna lakhibani lengaki maikaidagi matam thaduna khongjang handokhiba leirabasu lengakna thabak oina ontoroktabadagi ngarang kokomina mahailoisang amadi essential gi oiba natana atai lengaki oiba department sing numit nini shutdown lauthokibani Lengakna irang lakani kibadagi mahay tampham sangsing suti thadokpagi mayokta khongjang changsilagani KSA Lengakna irang lakani kibadagi mahay tampham sangsing suti thadokpagi mayokta khongjang changsilagani haina Kanglaipak Students Association KSA gi President Sukham Bidyanandana ngasi Khoyatong Community Hall da pangthokhiba KSA gi 18 suba mapok kumon ga mari leinana phongdokre Thoram aduda haukiba November thagi tang 13 ta Jiribamda security force na kaptuna hatkraba KSA District Council gi executive member athauba khundrakpam gi mafamda lei katuna ikai khumnabu utkhi Thoramga mari leinana Bidyanandana makha takhibada Jiribam gi Thoudok NIA da sinau Center na namfuda aswa thamjilakhraba police station taruktagi aswa loktho haina taksinba demand Manipur lengak na thabakta onthoktuna phangnanaba honabagi mami tadri Manipur lengak na mathau ningthina tawdabana irang lakpa yai haina chingnaba leibadagi curfew thamjinduna mahi tampham sangsing thingjinduna leiri miyamgi kholau thingjinnaba internet data thingli curfew lauthokpa mahi tampham sangsing thingba amadi internet thingbana miyamgi pendaba kokhanba ngamgadra haiba wafam lei mahi tampham sangsing thingduna mahiroisingi hak matlibasingi mayokta wakalon manabasinga punduna khongjang changsilagani haiki phakiba medical officer ama police na kalhore Sakhang daba kulai paibasingna sel gi demand ga mari leinana phaduna pukhiba langthapal kunja awang leikai dagi medical officer Dr. KS Navigishore police na asoi angam yaudana rescue tawba ngamkre mahakpu phabada chenaba nupi yauna mioi mari police na phagatpa ngamkre haina police ki paw amana hairi paw sina makha tana hai Dr. KS Navigishore tha asigi kunithoida lamsang police station gi manung channa leiba lamdengda leiba mahakki farm house amadagi masak khangdabasingna sel gi demand ga mari leinana faduna pukhibani tungda police na paw asi hek phangbaga makoibu thinaba rescue operation chathaba haukibaga loinana Dr. KS Navigishore tha asigi kunmari da tekta kaidana rescue tawba ngamkhibani amadi mahakpu phabada chenaba mioi mari police na phagatpa ngamkhre hairi makoidagi police na magazine yauba 7.65 mm gi pistol ama magazine yauba 32 mm pistol ama .32 caliber gi live round tara phagatpa ngamkhre hairi Mapuroibabu thadokpir o haiduna Nandarani na thamoi sokna wakal hori Leimakong army camp ta changkhibadagi thiba khangdana leiriba mahakki mapuroiba Laisram Kamal Babu atuba matamda tekta kaidana thadokpir o haina mahakki loinabi Laisram Ongbi Nandarani Devi na appeal tawrakli Thoudok asiga mari leinana Leimakong army camp manungdagi mangkhiba Laisram Kamal Babu atubada tekta kaidana thador u haina Kongampat mayai lekaida leiba lamsang kendragi mikhalgi mirep oikhiba Arambam Karanjit na su phongdorakli ngasi Kongampat mayai lekaida leiba mahakki yumda pangthokkiba pawgi mifam amada Jirida Kuki terrorist sing na pikliba tha nipan khakta ngairiba angang yauna mioi taruk tamthina hatkibagi charang naringai cherak asida isu asina thaiba manba mawongda ngarang Leimakong army camp ta thabak surga leiba Kamal Babu Hojik Pawba mafam khangdana leiri Leimakong ge army camp ki register da entry tawraga army campus manungda mangkhiba thiba ngamloi hairiba asi angakpa amani Leimakong army camp manungda army nataba Kuki terrorist sing leirabra haibagi singnaba fawre fajinkhiba Kamal Babu tekta kaidana atuba matamda thadopirau center amadi state lengakna lamdam asida hojik thokliba irang asigi waroisin ama puraktuna miyambu mahogsagi punsida tangdu leitana leiba phanganbiyo haiki